नुक्सिबा अमना नुक्सिबा अमबु कयागी मतिक यामना लूना खंजरुबा मागी पुंसीदा खुदोंथिबा अवाबा कया अमा थेंगनरबसु मागी नुक्सिबिगी मफमददी करिगुंबा अमत्ता ताहानबा खंगनबा पामखिदबनी मसिना मरम ओइदुना महागना लोटलुबा अमदी खंगनलुदबा कया अदुनदी तुंगकोनदी मरिक्तगी मैजाव ओलक्तुना मखोय अनिगी मरक्ता यामना चावबा लंजाव अमसु ओइखि ngasi kunthra mangarak suba episode asida Deepak amadi Priya gi marakta matau karamna khatna khiba amadi sauna khiba tungkona Deepak ki punsina awaba ta khiba haibado ngasi gi wari se amuk taminarasi bisak pilingai digi hauna Deepak amadi Priya school amata da puna taminarakhi makhoi ani classmate su oi classmate oi batana tana makhoi ani class ta su rank number 1 2 munna lakhibani makhoi ani gi punsidi matam ayamada competition ta tawduna lakhibani makhoi ani na competition phana tawrabsu makhoi ani gi marakta yengthina ba sauna ba haibadu di khak laikide Priya gi imung gi mising na su Deepak ko masak munna khangi ma ki ing tapchaba amadi larik la su da thawa yaujaba matau kaya aduda Priya gi mama pa na su ma ku yamalu na tawbi bani makhoi ani gi high school gi matam da di makhoi ani na yamna luna tinaba oirabasu nuksi nungangi iholadudi makhoi ani da khak phauna khide class 10 loirba matungdagi makhoi ani chap manaba school da amaka chotamina khibani class 11 12 karapka matamdadi makhoi ani gi thamoida nuksi bagi ihol laibado tapna phauna rakhibani makhoi ani ngasidi nuksinaba haibatu su oiki nuksinarba matungdagi makhoi ani udadi leiba ngamnadaba amadi nongmagi pau phaunaba amadi wari saudragadi tumma yadaba kaya haibado makhoi ani gi puchi da su oirakhibani makhoi ani gi leinariba mari ase Priya gi mama mapana su khangi makhoina Deepak pu nuksijaba amadi pamjabanina Deepak makhoi ani gi leinariba mari da karimata wa mata haidabani Priya ni yumdagi thabak ama chatke kaidoge haibada mamana ba topa kya ga chatmina ba thabak oradi mama mapana chattana ba honai aduga Deepak ka thaba ama chatpani haragadi makhoi karimata athimga pidana adumang lakli makhoi gi mama mapana su Deepak pu yamanu sijabani Priya ga Deepak ka leinariba mari yamna chamna nuksibagi lambi yamada yamna chumna lakjabani matam ayamada Priya na Deepak ki phana bada khanjabani makhoina class 12 loirba matungda graduation tamba matamda su Deepak ta thabak kya apply tawnaba Priya na yamna kanna chen chongbi bani Deepak na su Priya na magi damakta wabiba chenbi chongbi ba khudimak loina khangi mahang na su Priya bu yamanu sijabani mahak nupi atopa kanamata su koirakte Priya bu mahaki pusi gi ni haiduna yamna luna khanjaraga lakjaribani Priya khoi gi imung adu su magi yum dawna mahanga laninga matamda lalaga chai sing charaga hanba phaw yawkhibani matam khara leiragadi Deepak to thabak ki parkha ama thagani haiduna larik kanna paaba horakhi mahanga larik kanna paaba horakko matamdagi Priya ga makhoini wari sanaba amadi pau phonaba mausadagi khara hantarapugum tawki Priya na su mahak thabak ki parkha tharamdai gi larik paribani khanduna matam ayamada Deepak ta phone tawkidabani mahangna Deepak na larik paabada wadanaba amadi masa sokthadana haiduna mahaki yumdagi sangom laphoina singba Deepak ta piduna yamna kanna Deepak pu senajarakhibani Deepak ki exam su loikhre mahaki exam loiraba matungdagi Priya ga makhoi ani mausagum hanagum pau phonaba wari sanaba horakhibani Deepak to hanadi Priya khoi de yamna toina laklamba amadi changthok changsin toramba kaya adudi khara hantarapugum tawki mahangna makhoi da toina laktrabasu makhoi ani phone dadi nungti numit khudingi wari sanai Priya na ngasi nomata unasi haiduna matam tharabasu Deepak to thabak lei haiduna yadaba kaya de tapna horakhibani Priya na makhoi da ngahata law haibasu yaraktaba amadi mahangna unasi haiduna matam kaya tharabasu Deepak na thabak lei matam khara leiraga unasi haiduna yamna toina hairakpa kaya adudagi Priya do Deepak pu chingnaba amadi nungaitaba kharadi mahaki masada tamna phaw horakhibani hanadi Deepak to Priya khoi da lakpa tarabasu morning dagi hauna laklaga chak charaga leiraga nungthin numit taramdai da hankhiba natraga numidang phawa leiba kaya yoram libani ngasina
Dipakna makoida toina lakningdaba amadi morningda ngayaktang laklamlabasu yumda yamna thuna hankiba kaya asida Priya wakhan nungaitaba kayadi magi masada phawdaba natte magna nungthingi matamda koirusi natraga mafam asida unasi haiduna dating kaya tharabasu Dipakna yaraktaba kaya asida Priya tapna nungaitaba kaya helakli makhoi anina phone nungtigi wari sanarabasu magna unasi haibada yadaba kaya asida Priya do lona maki thamoida kapcharibani nongmadi Priya na Dipakta phone tawraga yamna kanno hai kya hairakki Priya na hairakki nahak hayang aikhoida chak chaba laktaba yaroi karigumba nahak laktrabadi nahana ngasi tariba igi khonjel asina aroiba oirabani haiduna Priya na yamna kanno wa adu hairakku matamda Dipakna hairakkhibani phare nanga lao haibagidi ai lakke tawbatabu numidangdadi ai lakpa ngamoi morning da lakani haiduna Dipakna hairakpa wa adu Priya na hairakkhibani morning dadi akhoi baba khoi thabak chatkani morning da makhoi leiroi makhoi leiba matamda nang lakadabani numidangda nak soidana lakadabani haiduna Priya na yamna kandu wa kaya hairamlaga phone thamkibado Dipak matha saba horakkibani mahana kariguma chatrabadi Priya na mangonda warobi helkiduna phatunga thokiba tare haiduna Dipak to mathangi numitta mamanaba amaga Priya khoida numit taramdaiga lakhi makhoin hek yorakpaga Priya gi mama amadi Priya do Dipak pujaba mikupta yamna haraujaki makhoina sananaba haiduna yen thongnaba tawrammi yen adusu Dipak ki mamanabana thongle Dipak ti machi amada tumin mamanabana phamalaga thambani ngahak leiragadi Dipak ki mamanabado magi khangnajabi nupigi phol lakhibani matam ado numidang oirabani mahaksu magi khangnajaba nupigi phol lakpadagi thokhibadagi mahak pakchang lakhidre ngahak leiragadi Priya gi mapasu thabak halakloduna magi gari ado gate gi horon pirakhibani magi gari thaujilakham maduda Dipak khogi gari ado khanuna leibadagi magi gari ado khare inthoknaba haidana paw harakhibani Priya na Dipakta dada gari se amukti inthokpiru akhoi baba changlakle haiduna paw pirakumikubado Dipak masada swai laukhibani mag tapna thoki mahang hek thokhibaga ngahak leiragadi Priya gi machanupi ado mangoldagi imunglomda kablag chinchilakibani mahana kablag chinchilakpa duda Priya gi mama amadi Priya ado ipa pakhatna kaidawrage haiduna hanglubani makhoina hangluba matamdadi dada Dipakna mangonda masa soklei haiduna tamkhibani paw adu tabada Priya amadi mahaki mama do chaubana kham thenki thajakhide Dipakna asumna tawrakani haibado Priya gi mama do khutak se jilaga Dipak pu khajai da ona thakhibani ngangu su phanyamna ngangki Priya gi mapa du su gari khamga changkhilaki taromliba mong adu karino haiduna hangbu mikuptadi machanupi na kablaga tamlak paw adu da maksu saubana kham thenki mahagna su Dipak pu phuki khajai du da ona su thakhibani Priya su Dipakna asumna taroma mong se yama thajakhide mahagna su Dipak ta haiki nang makna nang bosuk thajana loinaruraga nangna asumna ichannupi da phattaba thabak tawba haiduna mahagna su Dipak pu khajai du da ona thakhibani Dipak ti wa mata ngangde mamittagi mapidi lepa leitana adumuk sintharakli mahak karigumba kharadang haininglabasu wa mata kangthoktana adumak mamittagi mapi lepa leitana sintharaga tumin leikhibani ngahak leiragadi Dipak ki mamanabado chenchilakibani taronliba mong aduda mahakchu khangki mahak karigumba kharadi mamanabagi manaka changsilaga haigi hadana tawrakhibani mahakna wa kangthoke tawringa mikutta Dipakna mamanabado makutta pharaga ingit tawkhibani wa mata nganguno haiduna mamanabado wa kaya hainingma leirabasu Dipakna yadabadagi khachilaga khangki bikup adugi matungdagi Priya gi mama amadi mapana makhoi anibu yumdudagi tanthorakhibani Dipak mamittigi mapi lepa leita sintharaga hikna kabladuna mamanabaduna yumududagi puraga lakhi numidang chuppa ama Dipak kapki chakchu chakhide mahak wakhan nungaitaba amadi pendaba kayana masapu mathumatkhibani Priya su Dipak ku phana nuksirama leirabasu machanupida adumna phattaba thabak tawroi haiba pawdu tabadagi mahak ngasidi
Dipakka mari tatnarage mahakka mari thamlaroi haduna Priya wakhanda chapluna khalakhibani. Makhoi ani pau amuk hana phaunakhidre. Priya su mahaki phone dagi Dipakki number phawba kakre. Priya gi mama mapana su Dipakka amuk hana wari sanaba yaroi mahak akhoi ga mari amata leinaba yaroi haduna ngangbadagi mahak ngasidi Dipakki wakhal tapna tapna kawba horakki. Matau asumna makhoi ani wari sanaraktaba pau phanaраktaba tha makhai ma henjilakle. Nongma itha thajadaba numit amada Priya na bazar chatpa matamda mahagna Dipak pu ukhibani. Dipak to mamanaba amaga hospital na chakhiba lambi do Priya na ukhibani. Priya na labna inaraduna mahagna chaliba hospital asi karamba hospital dano haidana yengkhibani. Kona thangdadi Priya na khanglakki mahagna chaliba hospital ado mit layengpham hospital amadane habado Priya na ukhibani. Numitudi mahak thaukiya sakhide. Mathangi numit amadasu yamla toina mafam aduda Dipakka thengnaba amadi mahagna mitki hospital da toina chalibase karigino haiduna Priya gi wakhanda chamamnaba amadi singnaba amadi phawba horakhibani. Nomagi numit amadadi mahagna yengliba hospital aduda Priya na lona chaladuna mahagna layengliba doctor aduga wari puma sanakhibani. Numit aduda Priya na khangkhibani Dipak to night blindness nai haibado. Mahak Dipak na numidang mit ude habagi pau taba mikupta Priya do hospital aduda thamoi sona hikna kablakki. Mamangi thodok kaya mathang tapna tapna ningsinglakkhibani. Mahagna Dipak to unasi wari sanase haiba matamda Dipak na yadaba nungthingi matamda lao haiba matamda Dipak na yakhidaba kaya do mahak tapna tapna ningsinglaga Priya do ngasidi ningamdaba kayana masa pumba yomkhiduna kappa horakhibani. Mahagna khalakki oh nahakki thamoi asi kayada kankhrabano nahakna matamduda karige aingonda asumna hairamtribano haduna Priya do ngasidi ningamdaba amadi pendaba kaya yomkhiduna masa matomta numidang chuppa masu tumba yade Dipakki wakhan khallaga kappa horakhibani. Mahak Dipakta matau karamna mahakki haukraba wari singado sengdokani haibsu ngamdre. Mahak asidi ningamdaba amadi pendaba kaya ama ado yomduna leiri. Thokriba thodok ado Dipakna numidang mit udabagi laina aduna maram oiraga thokribani haibado khanglakku mikupta Priya do thamoi sona nungaikhide. Numittuda Dipakna phangkhiba ikaiba amadi makhoigi mama mapa amadi masamak phau yauna Dipakta ngangkhiba chaikhiba kaya do tapna tapna ningsinglakku mikuptari Priya gi thamoi puba yakhide. Mahak hikna kablambadagi ngasidi khonjen thokna kanna launa kablakle. Nongmadi mahakna mahakki mamagi manakka chanlaga mahakna Dipakki maramda wari pumba likhi. Dipakna hojik thengnariba awab amadi numituda thokiba thodoksinga adugi wari do mahakna mamada loina likhibani. Mahakki mamada su wari edo taba mikuptagi makhoina numituda tawkiba mawong kaya do ningamlakhide nungairakide. Mamana haiki phare thokrabadi thokre punamak khangdabadagi thokiba ngaktani. Nang magi manakta muktang challo. Nangna thokiba thodoksinga adugi maramda punna lalle haiduna nahangna amutang haijaw haiduna Priya gi mamana Priya da ayaba pirakki. Mamana adumna ayaba pirakpadagi Priya asukimati haraujaki. Nongmadi numidang wairam ama Priya do Dipak khoida lakhibani. Priya na Dipak khoigi yum hek yorukpaga matam adudi yachanglakku matam oiki. Priya do Dipakki kada tapna tapna changlakhibani. Khongthang makhul ama taba duda Dipakna hanglakki kanano wahai adu tabada Priya na makhumlakki aini Priya ne. Priya gi pakhum adu tabadagidi Dipak wa mata ngangkidre mamitagi mapi lepa leitana sinthaba horakhibani. Mahakki mamitagi mapi sintharakpadu uraga Priya su kablakki. Mahakna hairakki nang yamna phattaba nupane nang mu phattaba nupa punsisida amukka thengnadri. Nang ai pisak pilingaidi loinarakpani karigino nangi nasada thengnaba awaba khudongthiba kaya nangna ngasi phawba kanamata khanghandana natomta losillaga thamliba. Nangi kanano aisibu nangi nungaitaba awaba singado nang ingonda share tawba yadabra haidana Priya do
ꯀꯞꯂꯒ ꯗꯤꯄꯛꯇ ꯋꯥ ꯀꯌꯥ ꯉꯥꯡꯂꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯉꯥꯡꯂꯛꯄ ꯋꯥꯁꯤꯡ ꯑꯗꯨꯗꯤ ꯗꯤꯄꯛꯇꯤ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫ ꯄ꯭ꯔꯤꯌꯥꯅ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯅꯪꯅ ꯐꯪꯈꯤꯕ ꯅꯨꯡꯉꯥꯏꯇꯕ ꯏꯀꯥꯏꯕꯁꯤꯡ ꯑꯗꯣ ꯉꯁꯤꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯃꯤ ꯃꯨꯠꯇꯨꯅ ꯂꯩꯔꯤ꯫ ꯁꯦ, ꯅꯪꯅ ꯑꯩꯕꯨ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯅꯪꯅꯁꯨ ꯑꯩꯕꯨ ꯉꯁꯤ ꯄꯦꯟꯅ ꯐꯨ ꯍꯥꯏꯗꯨꯅ ꯗꯤꯄꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯋꯥꯏꯔꯒ ꯃꯍꯥꯛꯀꯤ ꯈꯖꯥꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯟꯖꯈꯤ꯫ ꯗꯤꯄꯛꯇꯣ ꯃꯤꯀꯨꯞ ꯑꯗꯨ ꯐꯥꯎꯕ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯁꯤꯟꯊꯗꯨꯅ ꯂꯩꯔꯤ꯫ ꯄ꯭ꯔꯤꯌꯥꯗꯣ ꯗꯤꯄꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯂꯒ ꯍꯦꯛꯅ ꯀꯞꯂꯝꯕꯗꯒꯤ ꯀꯟꯅ ꯍꯧꯅ ꯀꯞꯂꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯀꯟꯅ ꯀꯞꯂꯛꯄ ꯃꯇꯧ ꯑꯗꯨꯗ ꯗꯤꯄꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯌꯥꯔꯦ, ꯇꯣꯛꯂꯣ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯛꯂꯤꯕ ꯁꯟꯗꯦ ꯅꯨꯃꯤꯠꯁꯤꯗ ꯃꯥꯝꯃꯒ ꯑꯩꯒ ꯋꯦꯁ ꯕꯦꯡꯒꯣꯜꯗ ꯆꯠꯂꯒꯅꯤ꯫ ꯊꯥ ꯑꯃꯔꯣꯝ ꯑꯩ ꯃꯐꯝꯗꯨꯗ ꯂꯩꯔꯛꯀꯅꯤ꯫ ꯃꯤꯠꯁꯤꯁꯨ ꯃꯐꯝꯗꯨꯗ ꯂꯩꯔꯒ ꯐꯖꯅ ꯂꯥꯌꯦꯡꯊꯣꯛꯀꯦ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯤ꯫ ꯃꯇꯝꯁꯦ ꯊꯦꯡꯂꯝꯂꯒꯅꯤ, ꯅꯪ ꯌꯨꯝꯗ ꯆꯠꯂꯣ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯗꯤꯄꯛꯅ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯄ꯭ꯔꯤꯌꯥꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯈꯤ, ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯔꯔꯣꯏꯗ꯭ꯔꯥ? ꯅꯪꯒꯤ ꯅꯆꯤꯟꯕꯥꯜ ꯑꯗꯨꯗꯒꯤ ꯅꯪꯅ ꯑꯩꯕꯨ ꯉꯥꯛꯄꯤꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯑꯃ ꯐꯥꯎꯕ ꯇꯥꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯩ ꯌꯨꯝ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯌꯥꯅ ꯗꯤꯄꯛꯇ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯗꯤꯄꯛꯅ ꯈꯨꯝꯂꯛꯈꯤꯕꯅꯤ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯅꯪꯕꯨ ꯎꯕ ꯐꯪꯂꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯔꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯅꯪ ꯆꯠꯂꯣ ꯍꯥꯏꯔꯝꯂꯒ ꯗꯤꯄꯛꯇꯣ ꯆꯥꯛꯁꯪꯂꯣꯝꯗ ꯃꯈꯨꯠꯅ ꯃꯥꯔꯒ ꯇꯞꯅ ꯆꯪꯈꯤꯕꯅꯤ꯫ ꯄ꯭ꯔꯤꯌꯥꯗꯣ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯍꯧꯗꯅ ꯗꯤꯄꯛꯅ ꯆꯪꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯍꯧꯈꯤ꯫